ngasi ayo phone ki batuan tuan ma manipuri si phone sing digi maru oi be I pausung khongo charaga manipur top channel gi meke digi ma'am da thamjige ahan bada curfew august ahum phawba sangdokre mirabai okpada miyam su laingak su covid-19 laiset kaukthokna khre haukiba july 13 ta manipur laingak na july 19 gi kun ga teret phawba numit 10 gi oina curfew thamlakiba curfew do hayeng july 19 gi august ahum phawba numit 3 ni gi oina amuka sangdokre Hiramasi matang State Disaster Management Authority ki State Executive Committee digi Chairman chu oiriba Chief Secretary Dr. Rajesh Kumar ngasi order ama thokre adumena ma curfew manungda hanadagi komthokpa hiram singi mathakta anaupa hiram ahum amasu komthokre nawna komthoklaba hiram sing adudi insurance officing bank singi matawgumna numit humni ayuk pung 10 dagi nungthil pung 2 ga makhai phawba hangba mana masing nga meat amasum grocery items sing e-commerce ki kuthangda home delivery tawba amasum thongdoklaba asa athak sing authorized tawrabi staff sing delivery tawbuni amaramda Tokyo Olympics ta weightlifting masanada silver medal phanglakibi manipuri sanura saikhom mirabai sanuna imphal da thunglabada nungaibana thumat khraba miya makpu oknaba hotnabada mipum kharadi manipur covid-19 ki phibam phagatri haiba kaunalure Olympian saikhom mirabai sanuna ngasi nungthil pung amaga minute 35 rom taba matamda imphal international airport ta thunglaba matamda masing yamlaba miyamna makpu oknaba airport ki arrival mamang ngai duna lainaki masing yamlaba miyam adugi marakta lenga na PBS OP ngakpagi mami takide CM Nongthongbom Beren Galoina na Mirabai sanuna Imphal airport ta thulakpada makpu oknaba amadi lei pareng huknaba ngainariba miyamgi masing yamanbadagi airport ta mathau toriba CISF ki personnel singna Mirabai bu nakalamoromda thaidolaga putokhi Manipur police amadi CISF ki personnel singi akanba ngak sel galoina na Mirabai bu CM gi car tongkhat hananaba airport ki thaudorakhi Airport ki tholakaba matungda city convention tamna lakpagi lambida Mirabai na halakpara yek 2000 pinaba madi oknaba ngaiduna leramba miyamna chief minister na tongkhiba car adu khamnaga Mirabai da thaujal pikhi chief minister gi car da chief minister ga phaminarambadagi Mirabai lambida car gi mamang thangba seat ta tonghalaga car gi thungnau hangdoktuna lambida leramba miyamda khut haiduna nungaiba phungdokhi Tidim lamigi mafam kya miyamna pareng leptuna Mirabai bu ngainaramkhi kwa kaithel bazar dagi hauraga kaisamthong hodam leirak phawba mapa phawba lambi da pareng sana leptuna Mirabai bu taramna okhi hodam leirak mapa da masing yamlaba miyamna langden pena bazai bengul tawduna oknaba ngaiduna leramkhi masing yamlaba miyam aduna Mirabai na tonglakliba chief minister gi car aduna mafam adu yaushilakpu matamda miyamna gari adu tapthalaga lei saiduna haraukte yamna phungdokhi mafam adu da Mirabai na thunglaba mikup khara adudi covid-19 delta variant gi wafam miyam gi wakalda ningsingna khide Mirabai na satkraba phawbada miyam sangu lambi da khut samnaraga satnaba miyam na unakhi Maki pokna pam lamdam nang pokak sing satpagi lambida lamlong kaithel da masing yamlaba miyamna Mirabai bu oki amadi khulaw kya laukhi masidasu SOP ngaktapagi mami takhi haina phungdorakli atopa pawamana August 13 ta khanaragani July 13 ta dispose tawragani haina panarama parliamentary secretary oina thapak puramba MLA taragani tugi case Supreme Court na makhatana August 13 ta makhatana khanaragani Ngarang Supreme Court hearing satakhiba Congress ki MLA DD Thaisi na petitioner oiraduna Election Commission of India gi mathakta thaba case adu the writ petition civil number 151/2021 ga mari lainana petitioner gi council bu petition adu semdoknabagi ayaba pikhi lonena court ki maikedi special leave petition civil number 2001/2005/2021 gi petitioner gi council buna petition adugi lamai khara sindok sinjin tawbagi ayaba pikhi loinana case adu makha taba hearing se thanabagi dama August 13 ta matam lep khibani hain spouse na phongdorakle atopa pawamana Manipur gi journalist ama Delhi da kian khangalakre Manipur gi Ronendro Singha Sapam koba
जर्नलिस्ट अमा मांगना लेरिबा फ्लैट अदुगी यमलोनरिबसिंगना कियन खंगलकपगी थाउदो अमा थोखरे लोनेना साउथ दिल्ली पुलिस ना एफआईआर अमा लखोतुना मखा ताना थोनिंगदबा थाउदो थोक्तनबा ngaksengi thabak paikhatkre hairi agency dagi phamba paw sina makha tana pallibadi ronendrona leiriba housing society adugi lift yadabadagi mafam aduda leiriba miyoi singi oiba mifam ama phamki maduda mahana building da leiriba yadaba amadi semba loisindaba polam sing adu loisinanaba wa hairubada miyamduna maki misang sangbagi mahutta housing society adugi semjin sajinbagi thabak tawriba miyoi adugi misang sangsilakpaga loinana mangona kian khangalakpagi thabak adu satakibani thaudo aduda mari leinana ronendrona police ta complain ama torakpadagi police na FIR ama lokhotuna complain aduda yaurakhiba miyoi ahumsu asui angam thoktanaba ngakselgi thabak paikhatpaga loinana inquiry sataba hokre hari Deputy Commissioner of Police South Atul Kumar Thakurna agency da phungtorokpagi matungina complain aduga mari lainana Indian Penal Code IPC ki section 323 amadi section 506 ki makhara senariba miyoi sing adu fagatpagi thabak hokre amadi complainant singbu CRPC gi makhara ngaksel gi tharang pakhat pa hore hari nakalama romda Delhi da yumlo nabas singna kian khangan kre hariba journalist adugi Twitter account thagalakpa post amada mafam aduda leiriba miyoi sing aduna ma ki Health Department na thabak tawriba loinabi thindok thinjin tawbada athingba pi maramasina maakna rickshaw da thabak kabadagi matam sana yobung amdre Manipur na di Olympics ta medal lauduna laiba asigi mixat purakpa ngamkre adabo laiba asigi konung New Delhi dadi awang nungpoki miyoi singasi mafam adugi miyoi singna saksu manadaba maramna tathita woina madi miyot minegi thawong kya adumak mayoknare haidena su pawsina makhatana phongdorakli Atopa pawamana vaccine kaplubadagi lengba ngamlamdaba khut lengba ngamle haina claim tarokle covid ki vaccine kapluragi isada side effect lakpa yai haina miyoi kharana akiba leirabasu miyoi kharadadi vaccine asi kaplubadagi covid ki laina asi ngakthokpa ngambagi mathakta masada hana leiramba anaba kya phagalakpa ngamle haiba kaya thurakli masigi manungsana COVID vaccine kaplubi masagi sai humdraga manga surabi nupi amasu masagi anaba amana maram oiduna sahi taret hena makhut nam lengba ngamdabadu lengba ngamle hari vaccine kaplubadagi masada angakpa phangna kanaba phangba ngamkhrabi ahal oirabi nupi adu Imphal West district ki Kaisamthong Moirang Ningthau Leiraktagi angam ongbi okram ningol gomti sai humdraga mangani hiramasiga mari leinana gomti na hai ma ki khut yet thangba si haukiba sahi taret lomasi lengba amata ngamdabadagi karigum amata sijinaba ngamdana leiraki adubu ngarang asi Kaisamthong Moirang Ningthau Leiraki Youth Development Committee na sinduna pangthokiba vaccination gi thoramda mang asi ahanba dose ki hida kapki masigi matungda ngasi ayuk tumba hogolakpada nahal makhai lengba ngamdana leiramba mak yet thangba khut lengba ngamlaki angakpa phawrabasu harawbu nungaiba phawki miyamna covid ki vaccine kap akiba thambagi mathakta matam sana vaccine asi kapthoksi haina so appeal torakle amaramdana Chief Minister ki COVID-19 ga mari lainaba scheme singi matang awareness pangthokre Manipur State Legal Services Authority MASLSA gi miyeng makhara Imphal West District Legal Services Authority na sinduna district asigi paralegal volunteers sing amadi panel lawyers singi oiba Manipur lengana COVID-19 ga mari lainana piribi scheme singi matangda awareness kam interaction program ama online gi khutang na pangthokre Thauramadu District Legal Services Authority asigi chairman chu oiba District Session Judge Aribam Goneshwar Sharma DLSA asigi secretary Y Surmorji Sarugaki Thauramasi saru ama oina resource person oina sarugyaki pa panel lawyer advocate CS Momon gi makedigi Legal Services Authority asina ngamba makai miyamda legal goeba mating pinana bohonagadabani loinana COVID-19 maram oiduna shupam nompham leitaba awaba kya mayuknariba si koknanaba Manipur lengana putholiba CM Bal Seva Chief Minister ge angang gi tengbang amadi Chief Minister COVID-19 affected livelihood support scheme singasi miyamna phangana bohonabada legal services asina angamba thakta hona si haina sa phungdokhi Nakalama romda kanagumba legal gi mating darkar obi yaroklabadi Imphal West District Legal Services Authority da lakwa yagani loinana
DSLA asigi pung kunga mari subna mathau tawgadaba friend office ki helpline number 600-990-4967 email address dlsaimphsalwest@gmail.com amadi Facebook page DLSA Imphal West ki kuthana paw forap yagani hain su phongdorakli atopa paw mana crore tara rom ki WY tablet fare ngarang numidang pung tara makhairom tarakpada more gi ti minauda leiba ifugum doi suba Assam Rifles ki team amana molnom khul manak tigi malem gi kaithel pa crore tara rom gi oigedaba WY tablet sing fare hain su paw amana makhata na phongdorakli atopa paw amana Nimaisan Luwang versus Syam Kumar ngasi Supreme Court na kari hairakadauri Housing disqualify tawkraba taret suba Andro Assembly constituency digi taramathai suba Manipur State Assembly election na karak lamba thaunaujam Syam Kumar amasum atopa miyoi amagi mathakta Dr. Nimaisan Luwang na petitioner oiduna High Court of Manipur file tarakiba election petition number 4 of 2017 bu court asina dismiss tawkibagi mayokta petitioner asina Supreme Court of India ra TI Syam Kumar amasum atopa miyoi amagi mathakta file tawkiba civil appeal number 1092 of 2021 gi wayel hayeng Supreme Court of India na kari hairakadari haiba pawmane atopa mana Boragali da leramba miyoi shire ngananung thil pung ani ga minute nifu ga mangarom tarakpada fangkiba paw gi matungina thangal kaithel gi Boragali da masagi sahi nifurom suraba rupa ama wakal tadana lerambadigi city police na layeng na bagi damak rims ta pukhalubada doctor singna siraga purakle hairakre hari thaudosi gi matang da PS asina UD case ama lokhatlaga haksang adu jenims ki mokra thamkhre laikhitraba miyoi se phut manga gi inchi manga wangi mamai koidanai masama masum mamit moi kusungawi masa parap tawi haina se phongdorakli atopa paw amana nungaite adubu pukning di sontadri Susila leibak miyam gi ningba thungba ngamnaba angamba thakta khona khigani Tokyo dagi hek halakpa numitagi makhatana training tawba hore haina Tokyo Olympic ta India gi oina judo masana da saru yakhibi likmabam Susila na pawsi asida phongdorakli Susila Tokyo dagi halaklaba matungda hauji Gurgaon da SSB girls team galoina puna laiminari Masagi oiba thabakra leibana Manipur karama matamna tholakani haibagi chapchaba matam khangdana leidi leibak miyam amadi lengak na support tawbikhiba asigi damak thagatpa amadi nungaibasu phungdorakli pauksi asida makna makhata na phungdokibada malemgi khwaidagi sawba tongan masana singi event ama oiriba Tokyo Olympics ta saru yaruba asida tamjaningai oiba posakya khangmangamlakhi madudagi thengnarakpa experience singaduna tungda lakadaba event kya achauba mating oigani khalli amasum handaki Tokyo Olympic asida medal loba ngamlaktrabasu angamba thakta honaduna mathangi Olympic ta soiduna medal ama loba ngamnaba honagani laibak miyamgi ningba thungnaba amukke hena asetpa phireb amaga loinana training tawba hore ta sengna miyamna thajaba thamkiba mapung phone khidabasi nungaitabadi phawi adubo puning sonthabadi leite Ayakna medal lorok pengamdrabasu weightlifting da pokna phamlamdamgi Saiko Mirabai na silver lorok pengamgi basi tasingna nungaiba madi iramdamgi oina su yamna sakthokchaba phawi loinana haujik Tokyo da laihuriba iramdamgi MC Maricom Susila Nilakamal amadi India gi sanaroi singna medal lorok tuna leba asigi mingsit purakpa oisnu haina su phongdorakhi atopa paw amana sahi kya semjilaktraba Mirabai gi yum phawgi lambi ngasi ayuk samlamle Tokyo da pangtholiba Olympic Games ta weightlifting masanada silver medal loba ngamlakrabi Saiko Mirabai gi yum lamlai AC gi manungsana leiriba nongpok kaksingi lambi gi phibam haukiba sahi kya dagi asuki matik fatana leirakhi Mirabai na mayumda thungadaba numiki ayuk anganbada hana leiriba phatkidraba Komkut sing tana thalaba lambi gi tuan mafam singda singleibak thaduna lambi temkhaiduna semnaba ubada satokta sintoriba miyoi sing ngangna khre haina spausina makhatana phongdorakli atopa pawamana achuma wayel tawbiyu thasigi kungi nungthila thawba laisangthem khong manungda sangayumpham sabal laikai luhongbagi matam lepkhraba Molana Riyasat Ali Eles Boysabu minungsi leitana miyoi kangluk kharana hatok pihiba
aduga marai kaktuna amadi private part sok-handuna til kang hatpagum hatokpikhiba duga miyoi anibuna siningsita puraklaga huran bani haiduna charge tawusi yamna pangdaba lautunaba manba thabakni haiduna anjuman phala I basar sangayum phamna kandem tawrakpaga loinena thaudu odugi matangna achumba wayel tawbiyu haidi hena su phongdorakli atopa paw amana phajakraba thaurang thausil sing masak thianana ba khotna bigenu KKCL COVID-19 pandemic asi mapung fana lakshina ba haukiba me nipanagi manipur lockdown curfew tawduna lakli masina lairaba miyoi kyadi yen pon manungda leiba machinjak thabidraba yenaw singa manana hingba haibadu oirakle asiguma phibam asi tadanaba lenga asina haukiba July 3 manipur gi gazette phongduna CM COVID-19 livelihood support scheme haudokibabu kaksing khunai sakor hanbaluk KKCL na taram okpuga loinena chief minister gu thagatpa phongdoksari chief minister gi asuk phajakraba thauksal thaurang sing masak thianana kanaguma singna hotna bigano haina KKCL gi general secretary Anil Khetri mayumna thadorakpa sirol amana phongdorakli sirol asina hai hauji kaksingi mapam kharada miyoi kharana masai khudong chaba natragana political gi khudong chaba lawnana bugidama asuk warba matam sida miyamdagi lupa chama gi yankhai dagi na sani rom khongbale haibigi chap chaba paulai de phibam sida KKCL nasu tasing na lairaba singda sakthung phanghaunanaba miyeng sangba hauragani amadi lana tawba miyoi singi mathakta logi matik saba action la khothanana hotnaragani haide henasu pawsina phongdorakli atopa pawamana vaccine kaplubadagi diabetes BP amasum gout farakle labukta satuna thabak suba ningthina ngamle ibomsa Kaksing district ki manungda leiba hiang lamaya lekai digi elangmum ibomsa sei humfuga tere kawa miyasi covid vaccine kaplubadagi masada hanai yamna wana khangduna leiramba laina sing fari hadi hairiba miyasi masada hana diabetes BP amasung gout ki laina sing asina maram yamna wana leirakhibani adubo covid vaccine asi haukibe April 13 da kaplaba matung numit 10 nirom leiraga masada hana leiramba nungaitaba sing adu khanghaudana mangki hairiba laina ahum masi nabadagi masa isonda solaga leiraki aduga ahing athengba phawba tumba yadabagi wana khanglakhibani mari leinaba doctor singdasu hana tanaduna sabi yaba hidak sakhi adubu phabangam khide makhatana phongdorakhibada maki makhongi oi thangba khuningi saruk adu yamna sangna narakpana ma khongda khungup tongsinba yakhide oi thangba khutki khuning nakaldasu sangna inthok leibidigi thengbada yamna waba ma oikhi phamba su kuina phamba ngamde masada leiriba laina sing asina maram oiduna masagi leijaba lau unaba lofam sing lau panba yararoidra haina masada yamna pakhatpa ama matam suppada khanduna lakhibani adubo covid vaccine kaplurba matung numit 10 ni surakpadagi masada hainingba madi mapangal kan khalaki khong amasung khutta leiramba saru sakthoknambasing adu yamna hanjinkhre haujikti masagi leijaba lau masana kumduna yorpak paiduna suba madi chathoktasin tawbada awaba mata leitabadigi lau panba loire amasum hairiba misa asi ngarang hianglam barakhong bazar da leiba asa club ki vaccine kaphamda harauna laktuna anisuba oina vaccine kapre haina sufungdorakli atopa pawamana India da covid nungtigi leptuna hengalakpa district 12 gi manungda manipur gi manga yaure health ministry leba sigoina covid ki positive case nungtigi leptuna hengalakpa district 12 gi manungda manipur gi manga yaure malem gi oina covid pandemic asi loigadaba yamna watlibana miyamna maram sadana mapanda satpigano haina ngasi health ministry da pangthokiba pawgi mifam amada niti ayogya gi Dr. BK Paul na phungdokre sohaidi Pause lusilakpuna mayam the international news khara headlines oina pizage lal loikiba sahi mari mapung phakhrabasu seria da sahi nauriba angang sing yauna miyoi kya hojiksu khudong sadaba mayoknari amaromdana France da leiba Cuban embassy da petrol bomb sizinaduna attack satakre haiba pawmani amaromdana Joe Biden amasu Mustafa al Kademi unaduna wari sanakre zoari Amaromdana Israel gidamak thabak toramba ejenama khusu khulai gi masak singa konana fare haiba pawmani amaromdana amasum German chemical site ama pokhai bi thodokta taraga taruk siri haina pawman report tawna phongdorakli video call complaint facility hawdokre Uttar Pradesh ki
Prayagraj Police na nauna laukalakpa khongthang ama oina WhatsApp sizinaraga video call tawduna police ta wakatpa yaba facility ama haudokre haina supali. Amaramdana masak naiba business kaya Pegasus list yaure. Pegasus project list phone number sing yauram laba miyoi kyagi manungda businessman amasum bureaucrat sing su yauri. The where report matung ina law na yengshina bagidamak Pegasus ki list yauram libising manungda industry captain sing oirambadigi wathok kharada chenarakiba Naresh Goyal GIAL India ki exip BC Tripathi Gumba Hanagi top PSU official sing yauri hanis paus na makatana fongdorakli. Amaramdana imungi ikai khumnaba kananaba mapana masanapi hatkre Uttar Pradesh sa itaraga tariki nupi masa ama imungi ikai khumnaba kanabani haiduna mapana nongmaina kaptuna hatkre nupi masa duna mahaki boyfriend ga sienanaba honarakpadagi mapana makpu hatkibani Masanupi nungmaina kaptuna hatkibi accused oiraba mapadu lawmiyamani magna masanupi adu ningthokabagi numidang athengbada naha amaga sienanaba hotnaringaida phaki amasum makpu masanupi bu thingki magna haibadu masanupi ni inkide masanupi gi thawongda sauraba mapa asina masanupi bu country made pistol amana kaptuna hatki thawdo adu Bisali police circle na kuanba village amada thokibani victim adugi mama na police ta pau piki amas mapuroi babu phanki Bisali circle officer Aniruddha Singhana phongdorakpada nupa asina imungi ikai kumnaba kannabani haiduna masanupi bu hatki maki loinabina complaint torakpadagi makpu phaki tasengnamak nupi asi crime adugi witness amane yomlonabasingi statement su record tokhi masanupi bu nongmaina kaptuna hatki haibasi miyoi asina yazaki haina spouse na makatana phongdora dugumyam haujiku inadi pause matang se lusinjirage amasum pathosaki bu sokibulan ki biars myam nang pigeni anawnabu I pause myam la update bijirage ngamina si haina channel sigi mekedi ki thamjari sokibulan ki biars myam nang pigeni and thank you.